Kunthranithoi Suba Manipuri loan gi Numit an lakpada loan asigi 8 schedule da sadana bokonaramba allaman sing maru mapang sing punamak kudamoina Laihidraba Padma Shri Rk. Singh aduga Professor MS Ningomba amasung lehau thabam sarna singba maru mapang kayana ihau sagatana Manipur gi loan asi wangkana bokonaramba do ngasidi kumon kunthranithoi sure masi lakada mayam punamoku oina ikai kumnabagal oina na nuksari haukiba sok lising amaga samapan mautranithoi da Bharat ki Parliamenta 71st Amendment of Act asi tauraga Manipuri loan bu nipan suba 8 schedule da salan ki masigi salanna bohonawada अखोगी veteran leaders भारतीय जनता पार्टी की श्री L.K. Advani ना सिंबा honorable मतमधु की MP ना लोकसभा दा कन्ना argument मणिपुर की favor दा तौबीरगा कोई लाखी अदुना ngasiदी लोन से 8 schedule दा चलबा मतुंगदा भारत सरकार अमसुंग मणिपुर सरकार ना language development department सिंबा हांगदा लोन असिबु साखनबा amasung loan asiga associate tawriba mayam asibu hena mapung phana naba kanna honaduna lakli aduga loinana aikhoi ariba loan da su sangnana ba biyamgi apunba khongjel ama lakli matang asida aina Manipur praja gi mihut amo oina haukiba parliament ki session singda aikhoi gi loan gi aikhoi gi mayek ki Manipur Bharat ki khongai ba currency nota hamna ba parliament puthok saki aduna singba kaya adu ningsamuraga ngasidi Bharat ki prime minister na mahaki Shri Narendra Modi ji na sahi mapal sukna palak ba sida hana leijaram ba 14 Indian language adu ki mathakta akhoi loan mayam ma hapsalaga ngasidi akhoi 15 Indian language asida कोई भारत की होइबा एम्प्लॉयमेंट की हाइगद्रा सिविल सर्विस की सिलेक्शन की परीक्षा मणिपुरी लोन बुसु याहुन बिबा ngamle aduga haibu wafam ase akhoi Dr. Jitendra Singh asina taramari suba hindi gi consultative committee gi meeting da prime minister gi office da amasung personal Ministry of Personnel and Public Grievances and Pension ki Minister su ariba Prime Minister Office ki Minister su ariba Shri Jitendra Singh na handak lauthok pidana achauba opportunity ma pire aduga loinana housing mak Indira Gandhi National Open University ki course singda maitai londa akhoi Manipuri language da tambina bagi damukta yamna thuna athubo matanda hongnaba aikoina Ministry of Education dagi instruction pire yam thuna tawra agani punamak ase ngasigi kunthranithoi suba Manipuri loan gi numit asida iraisa mayam leader mayam na honabi gidna ngasidi asigun mapung phaba loan ama oina honabada natana Manipur ki horakliba naharul singna Bharat apumbagi civil service examination da staff selection da bank ki karigi toan ba selection da maitei loan or Manipuri language ase masi loan amoina tobiyana ba honorable prime minister na ayaba pibigre adugi sumathakta lakadoriba kugi medical education engineering colleges asidasu Maitei loan ase masi or Manipuri language ase masi medium of language oina taunana bagi damta Bharat sarkar na Manipur sarkar ga tanaraga paikhatna bukanna bonari masi damak punamakku amuka na kuramjari language demand committee da yaubiram punamakku sog na sigi no vida sida ina nungsing jabaglo ina na mayam punamakku ikai khunajari